Kuki CSO gi luchingbasingi thawong penadabadagi kuki volunteersing lan ka patuktuna mayum-mayumda hanakre. CM Birena Kuki Jo MLA Taraga Maite MLA Kharaga Unaduna wari sanakre haibadu aranbani Kuki MLA Tara. Lok Sabha Mikhal tangkak ani thokna pangthokadori Manipur gi oina phase ani thokna Mikhal April 18 amasung 16 ta pangthoklagani. Ngasidagi Model Code of Conduct chanaragani CEO. Napat maya lakada leiba mi lenadraba maitegi yum khara kuki militant singna mai thadoklamle. Phajin khiba oja tamthina phuraga thadorakle. Pau sugaina pathokjarake aina pathokjargadoriba pau asi ngara nungdawairam phongba pau se singdagi lokthokjaba pau singni. Kuki CSO gi luchingba singi thawong penadabadagi kuki volunteer sing lan ka patuktuna mayum-mayumda hanakre. Hairiba pau asi Parninkhol News Service dagi lokthokjabani. Mamang sahi 2023 gi May 3 dagi Manipur gi apunba langphai gi saruktagi machet ama setoktuna kuki jo singdagi oiba tokhaiba lengak ama semnabagi pandamda yelhomi oiriba maitai furup singi mathakta lepa leitana bom amasung nomai kasenduna landabagi thabak chathariba kuki volunteer sing nomai kapa leplagani lan yauraroi haina masa masagi mayum-mayumda khulai amasung phirol puduna hanakre haire. Hiram asigi matangda pausi asina phangba paugi matung inna Tampaki district ka tainariba Chuchanpur district ki buffer zone gi area singda leiriba amadi khulngakpa seliba volunteer sing adu ngarang numidangdagi hona masa masagi mayumda hannaba mapot masai sing yomba amasung mayumda hannaba horakhibani haina pau asina haire. Pau asina makha taribadi Chuchanpur district ki tongan-tonganba buffer zone gi area da leiriba village volunteers sing na makoi gi CSO singi mathakta pendaba wafam kya phongdona rakpaga loinana makoi na satharliba thawong sing adugi mayokta leptuna khulngakpa toklagani nongmai kapa leplagani lan yauraroi haiba wafam thambaga loinana makoi masa masagi mayumda hannaba horakhibani haire. Pau asina makha tana hai kuki CSO singi luchingba singna nungai yaifana tumjaduna masa masagi mayumda leithokpa asok anagi thabak yaudaba phajaba car tongba amadi phajaba phijo setuna wajau ngabagi thabak kaya ama chatharakpa maduda natana kuki volunteer singbu otnabagi thabak chatharakpadagi khongthang adu lawkhibani haire. Pau asina makha taraduna hai ngasidagi numit kharenigi mamangda buffer zone gi mafam kaya da ngak seliba kuki volunteer singi chana thaknaba polam sing kuki CSO gi luchingba singna pirakpa tarabasu matang chana yoraktaba amasung apum masa kya pisilakpana maram oiraga kuki volunteer singna chungnung manungda matam sangna khulngakpa amasung lan kapagi thabak chatharakpa awaba kya oirakpadagi penadaba phongdokpaga loinana makoi lan yauraroi haiduna phirep adu lawkhibani haire. Loinana buffer zone da ngak senduna leiriba kuki volunteer singna pendaba wafam sing kuki CSO singi luchingba singda phongdokluba matamda khulngak liba volunteer ani tamthina phurambagi thawong chathaki hairiba thawong adudagi adumukke hena penadraba kuki volunteer singna phirep adu lorokhibani hairi. Village volunteer singna masa masana leiramba buffer zone sing thadoktuna masa masagi yumda hanarakpagi thawong aduna maram oiraga kuki CSO amasung miyamgi marakta penadaba amasung nungainadaba leirakpa maramna Chuchanpur district ngasi ayuktagi hona dukan sing thong lonba amasung kaithel sing phamdabagi khongjang changsinduna total shutdown tawkre hairi. Orakliba phibam asigi matangda Chuchanpur district ki oiba CSO amasung miyamgi oiba mifam amasu pangthoknaba sem sakhre haina pau asina makha tare. Atopa pau amada CM Birena kuki jo MLA Tara ga Maitei MLA kharaga unaduna wari sanakre haibadu aranbani kuki MLA Tara. Hairiba pau asi Kangaipaki Maira News Service tagi lokthokjabani. Manipur gi Chief Minister Nongthombam Birena media da Maitei MLA kharaga kuki jo mar MLA Tara ga unaduna wari sanakre haina phongdokhiba du aranba yumpham yaudaba wafamni. Maitei MLA amataga kuki jo mar MLA Tara ga unaduna wari sanakhiba suglai leite haina kuki jo mar MLA Tara na press thadorokpa cherol amana haire. Asina hai Chief Minister N Birena lana sandokhiba pau asina kuki jo mar MLA sing amasung miyamgi marakta singchep thanaba honabani maram aduna laibak miyamna yumpham yaudaba Chief Minister N Biren gi aranba wafam asida thajabiganu haina kuki jo mar MLA Tara na press thadorokpa cherol asina haire. Atopa pau amada Lok Sabha Mikhal taka ani thokna pangthokadori Manipur gi oina phase ani thokna Mikhal April 18 amasung 16 ta pangtholagani. Hairiba pau asi Kangla News tegi lokthokjabani. Ngasi New Delhi da Chief Election Commissioner Rajiv Kumar na 19 suba Lok Sabha Mikhal gi matam phase ani thokna pangthokna ba lauthokhiba galona Manipur gi parliamentary constitution ani inner Manipur parliamentary gi na phase 2 thokna April 18 amasung April 16 ta pangtholagani haina lauthokre masi ahanbu oina pangthokadabani. Pau gi mifam aduda
CEC Rajiv Kumar election ki matam lautholaduna haikibada pangthokkodorba mikhal asi democratic oina mahaki team masina honagani haibaga loinana money power misinformation MCC violate tawbada mileng changani mikhal asida India gi voter crore Maudra Tarena Mikhal asida bot hadagani hairi Manipur gi oina inner parliamentary constitution da polling station chamaga ani outer parliamentary constitution da polling marfuga mapan na bot hadagani haibaga loinana mikhal asi niyam chunna pangthoknaba election commission of India gi team na honagani hairi Manipur gi inner amasung outer parliamentary constitution asigi nomination gi inner gina March 10 amasung outer gina March 19 amasung nomination pisinbagi aroba matamna March 18 ni loinana outer gina April 9 da scrutiny inner gina March 19 da pangthokani mirepse lauthopagi matamna March 13 amasung April 9 ni bot masing thiba gina June 3 dagi hogani Atopa pau amada ngasidagi model code of conduct chanaragani CEO hariba pau si Pandam newspaper dagi lauthokjabani chahi asigi April 18 amasung 13 ta tangka ani thokna pangthokadoriba state asigi Lok Sabha mikhal ga mari lenana ngasidagi model code of conduct chanaragani punna paramilitary force company chani na mikhal asinga selagani haina Manipur gi chief electoral officer Pradeep Kumar Jan na phongdorok election commission of India na ngasi lauthokiba Lok Sabha mikhal ga mari lenana lamphel da leiba CEO gi loisang da pangthokiba pau gi mifam da CEO Pradeep Kumar hai tangka ani thokna pangthokadorba mikhal asiga mari lenana tha asigi chachet kunda notification thoktu candidate singi nomination gi matam tha asigi kunni taret phauba chathagani tha asigi kunni pan da scrutiny toroba matung March 13 phauba da candidate date singi mirapse lauthopagi matam oigani haiki mahana makha tarduna April 18 da pangthokadorba ahanba tangka ki mikhal asida punna state asigi assembly constitution ni phu taret ta mikhal pangthokani April 13 ta pangthokadorba ani suba tangka ki mikhal asidana punna assembly constitution 12 da mikhal pangthokani mikhal asigi mangoina na chahi asigi January 12 da thokhiba final photo electoral law gi matung ina mikhal asida nupa lakh 8 ga lising marphu ga chanipan ga yankhai manga nupi lakh 10 ga lising nifuga taret ka samapan kumapan amadi transgender chani ga kunthra mapan na apamba mirep khanbagi khudong chaba phangli apunba mising asigi manungda person with disability lising 13 ga chama ga yankhani thoi amadi masagi jahi marphu manga suraba ahal masing na lising 12 ga samri ga mok drama thoini punna polling station lising ani ga chamapan yankhai manga da mikhal thadana gadoriba asida sizinnagadaba electronic voting machine sing ahanba tangka ki oina check tawba loire mikhal asida ballot unit lising manga ga chamaga humdra taru control unit lising taru ga changa ga marfu mari amadi BB pet lising manga ga chahum ga kunmathoi legani mikhal asida mirep oigadorba singi maikadagi kanglon gi wangmada ka hena sel thadaba thingnabagi damak flying squad team chamaga mogdra taret Static surveillance team chamaga mogdra mari video surveillance team mogdani thoi video viewing team humpu amadi accounting team humpu sille haire apun polling station lising ani ga samapan yankhai manga asigi manungda polling station lising amaga yankhai nipan di vulnerable amadi critical polling station ni haina khandoktuna CRPC gi makhada haiba polling station sing asida section na ngak senaba ahenba paramilitary force amadi micro observer thambagi mathakta webcasting amadi videographing gi khudongchaba laigani state asida tholibe irang asina maram oiraga mayu makai thadoktuna lanjena dun leiba miyoi singi yenglaga scheme for internally displaced person of Manipur to vote in relief camp ki makhada masa masana leiriba relief camp sing the vote thadaba yahangani thorabasi damak district khodimakta designated assistant returning officer sing khanduna relief camp sing da hangba special polling stations sing da mikhal thadaba yanaba mikhal pangthokadaba numit 10 gi mamangda ARO sing gi IT form sing bisin BU form sing asi district election officer gi loisang mari leinaba ARO amadi relief camp tagi miyam loba yagani mikhal asida pamdaba thodok sing thoktanaba mari leinaba DC amadi SP sing na license nongmai sing pikhalangnaba khanghanba leibata natana mikhal asida ahenba paramilitary force thagadabana pamdaba thodok sing tholoi habagi thajaba thamle face ani thona pangthokadoriba mikhal asigi phal chahi asigi June 3 da lauthokani haina sumhana phongdokhe ngasigi di matang asida video asi losinjarage channel asibu nungsibiduna subscribe tawsanbiyu haina ningsingjari thank you